Hi Hi mayam, Mia, ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯂꯥꯛꯆꯔꯦ. ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ, ꯃꯌꯥꯝ ꯉꯥ ꯊꯣꯡꯕ, ꯉꯥꯁꯦ ꯕꯥꯎꯅꯤ. ꯑꯗꯨꯒ ꯑꯗꯨꯝ ꯃꯆꯤꯗ ꯆꯤꯛꯅꯕ ꯌꯥꯅ ꯇꯤꯜꯍꯧꯒ ꯒꯥꯖꯔꯒ ꯌꯥꯎꯔꯦ. ꯍꯧꯖꯤꯛ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯑꯩꯈꯣꯏ. ꯏꯟꯖꯥꯡꯁꯦ ꯉꯁꯤ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯤ ꯐꯖꯅ. ꯉꯥꯁꯤꯁꯨ ꯃꯌꯥꯝ ꯑꯩꯒꯤ ꯉꯥꯁꯤꯁꯨ ꯌꯦꯡꯉꯨ ꯌꯥꯝ ꯆꯥꯎꯅꯁꯨ ꯌꯦꯡꯉꯨ ꯉꯥ ꯉꯝꯗꯣꯏꯔ ꯉꯝ. ꯑꯗ ꯃꯌꯥꯝ ꯍꯧꯖꯔꯒꯦ ꯆꯥꯕꯁꯦ. ꯑꯩꯗꯤ ꯉꯁꯤꯗꯤ ꯉꯥꯁꯦ ꯃꯃꯩ ꯑꯣꯏꯅ ꯇꯧꯔꯦ. ꯕꯥꯎꯅꯤ. ꯃꯌꯥꯝꯗꯤ ꯁꯤꯡꯖꯨ ꯌꯥꯝ ꯍꯥꯎꯋꯤ. ꯉꯥ ꯃꯌꯥꯝ ꯌꯦꯡꯉꯨ ꯆꯥꯎꯗ꯭ꯔꯥ ꯌꯦꯡꯉꯨ. Hào lắm em. Ya.
Yam nga maru pun lam do ra. Nga maru pa lam do ra ta ngai. Tong sa ke mo ki tum sai na ta. Sao giờ vậy? Ai số một chiếc cô bên này dám hình này. Tahu apa? Làm gì làm rồi. Tunggu. Xin heo rồi. Xin được hay uống nữa rồi. Đẹp. Mẹ
ꯏꯟꯖꯥꯡꯗꯤ ꯐꯖꯅ ꯍꯥꯎꯔꯦ ꯑꯗꯨꯅ ꯆꯥꯛꯁꯦ ꯈꯔ ꯇꯛꯁꯟꯈꯔꯦ ꯆꯥꯛꯁꯦ ꯑꯃꯐꯥꯎ ꯂꯦꯝꯗ꯭ꯔꯦ ꯉꯁꯤꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯃꯟꯅ ꯑꯩꯁꯨ ꯋꯥ ꯀꯔꯤꯝ ꯉꯥꯡꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯗꯩ ꯕꯣꯝꯁꯤꯗꯤ ꯈꯔ ꯂꯦꯝꯃꯦ ꯆꯥꯕꯁꯨ ꯂꯣꯏꯔ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯃꯤꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯇꯥꯡꯁꯤꯗ ꯀꯥꯏꯅꯔꯁꯤ ꯕꯥꯏ